Nasigi maru ILP bill gi mayokta khongjang changsin bada laikhidraba churachani nipal gi ngasi aroiba mathau mangam pangthokre pumbagi phangan biu haina health minister na phongdokre Bakjang Nipal adu aroiba mathau mangam pangthoknaba yamlaba miyamna gari Nipal da haptuna Churachandpur gi lamka public ground phawba khongsat ama chatki mahairoi singna public ground phawba human chain semduna ikai khumna ki mafam aduda laikhidraba singi mafamda gun salute piduna ikai khumna ba utki ngasigi thoram aduda works minister TS Biswajit agriculture minister Bihang Kalian social welfare minister Nemcha Kipgen PSD minister Losi Dikho Parliamentary Secretary Singh, MLA Singh amati Chief Secretary Oinam Naba Kishore Susaru Yake Royal Riders Club Churachandpur gi Kangbun escort tawduna aroiba mathau mangam pangthokpham phawba chatki mafamduda Salvation Army band yauna aroiba ikai khumnaba utuna laikhidraba sing lairol chanki ngasigi thoramasina maram oiduna Churachandpur town thong hangna khide lambida mi chatpagi chang yamna nemke police na asoi angam thoktanaba ngaksenbagi thabak lokhatki State asigi aruba isu sing loisin kinaba asina Manipur Zakhwat lambida pukhatpang amlagani haina Governor Nazma Heptullah na phongdokre wafam asing asi Khabai Soi Azmnagar da high school gi thakta leramba Halima Aziz High School Junior College da onkhatpagi thoramda mahak na phongdokhibani thoramduda Manipur gi Speaker Y Khemsan Home gi Parliamentary Secretary L Susindro amadi MOBC gi Parliamentary Secretary MD Asabuddin Su saruk yaki Nazma Heptullah na makataraduna Manipur da banamadi blockade toina tauba asina mahairoi singi academic career da ayat papiri adubo paliba government asina economic blockade amadi Churachandpur gi isu loisin khiba asi afaba khongthang amani masigi damak nungaiba phawi Manipur gi minority oiriba muslim sing education gi lamda sothana leire masigi damak junior college ama lingkhatpa amadi university ama lingkhatnaba pandam thamliba asi mahaki maikai pangba yaba mateng pangani Nupi angang singi mahai masing amati yai patharangi pakhalak pathabak thoram sing mahak masagi maikai dagi supok ning thogali phongdoki free time दे रहे हैं ये बहुत commendable है this is very good that your trust your institution is giving education to that section of society which is underprivileged and backward. दुनिया में सिर्फ अगर हमें आगे बढ़ा सकती है तो हमारी तालीम हमारी एजुकेशन Anaba Singh na Dr. Singh da thamliba thajaba Singh Dr. Singh na manghaloi dabani haina Health Minister L Jayanta Kumar na ngasi Thoubal District Hospital gi phibam yengsin bada phongdokre hospital asida minister lakle tabada Dr. amadi nurse Singh na Anaba Singh gi damakta jaksel thorang kaya lokhatliba asi matam pumbagi ohenbiu haiki Hospital asigi award apasing kari lairi haibadu hospital gi authority ga khanabaga loinana hospital asigi mafam sing koina zatuna yengsin ke Hospital yang sinba adu da khangabo kendra da BJP gi mirep okiba TS dadumani Thoubal kendra da mirep okiba L Basanta amadi local organization kayage mihut singchu saruk yakhe Khongsat aduga mari lenana Minister Jayanta Kumar na makha taraduna sarkar asina athuba matamda hospital asida anoba trauma center ama hangdok lagani mari lena by engineer sing tharaktuna building construction da kai atoi yauriba kaya asisu yengsinduna samjin sajinbagi thabak satharagani paikhatningba thabak kaya lerabasu hojikmaki oinadi sel thumgi pibamda chapchaba phan leitribana thabak oina pangthokpa ngamdabani phongdokhe Chirejra paina vision the mit ubakanda yamna nungai ba ki district hospital mu ugadu se masi hawjik sing maki dei lairi ba sarkar ki position ni financial position sina maram modana noi namung yan pami ba koine pami ba doctor guting pami ko nei bi ngam du ye but to bodani doctor sing na ba leng bodin ngai na ba amjit patient sing na masada sense of security bodo phau na zai chi wa dai bani na phau na ba makal gi basic wa ba tangai ba da makal gi development sen du ya ka hindu dei
businaba ay sana di ba mo di present to boy na maso government di present to boy oy na ay na yam sai na mi ka mi jerame Kamasan Industries amasung Rural Development and Panchayati Raj ki makhada nahalising taruk tongan bas scheme ki makhada thabak pina na ba pandam thamli haina Kamasan Industries Minister TS Biswajit na phongdokre Secretariat New Block ta leiba mahaki office chamber da pangthokiba aphaba makhalgi yaingang Manipur da thana na bagi project amasung phan mari lena na pangthokiba mifamda minister naw aphamasi phongdokibani mifamadu da principal secretary Kamasan Industries ki director technical consultant ki official sing su yake stevia amasung lemongrass mai pakna thakraba matung yangang thabagi thabak asi pakhat khibani Imphal East amasung Thobal district ki manung sanai yangang thana na ba lam ekar lising mari khangdokhrabani project asigi phan lupa lakh marfuni hairi Mapithel dam na sohan kraba khunja singi model village ama sembagaloina na hingnabagi lambi piragani haina IFCD minister Latpau Haukip na phongdokre ngasi sadong khulda Mapithel dam na maram oiduna leifam leitraba khunja sing khunda leita hanaba amasung hingbagi lambi pibagi matangda panduna leiriba awaba singi matangda waroisin puraknaba pangthokpa miyamgi mifam amada minister na wafam sing asi phongdokibani thoram aduda ADC Ukrulgi vice chairman Thasi Kasum SDO Fungyar IFCD की ऑफिशियल सिंह सुसरुक याके सादोंग women society की chairperson खयाउला कसुमना लमगी मपु ओइबगी हक पुंबा खोंगाव नरगा इसिंग साखत हलगा तांथोखिबा ममांगदा पालंबा गवर्नमेंट की थवोंगना खुंजा सिंह वहल्ले हाइकी Minister Latpau Haukipna Mapithel Dam gi matang da pen da kaya leiribasi yengsinna ba high power committee ama semkre thaurang asigi matung ina paring naina laifam leitraba myoi singi yum saba mai ising 100 khul ama sem lagani khunja singi hanagi sinpham mangkraba maramna okloiba lafu thabana singba thabak pibaga loina na dam dagi kilometer ama lapthokpa mafamda nga phabagi ayaba pinana ba khanari haiki aduna model village ki wapang ma pukal pase en suyang pabde aduna housing for all to the displaced person masi ela thokchi mase noina pamba hanging ba ngasi haiban ngaba mayamam suleram do mali committee ni charungi authority la piro athubo matamda Faridabad laiba Satya College of Engineering and Technology na napi macha singi scholarship scheme Hamari Beti Hamari San Manipur da su Education Minister TS Raji samna hodokre Imphal Hotel da pangthokiba thoramda MU gi Professor CS Ibohal Satya Group ki CEO Amrik Singh Institute asigi Assistant Professor Akhtar Najir FWGC gi CEO M Rasti su saru yake Thoramadu da Education Minister TS Raji Shamna Engineering tamba si nupa nupi yang nabada nupa na masing heli nupi masa singbulam asida hena mi yang jangsin naba Satya Group na Manipuda scheme mama hokdok pasi ekhoi khuding makilai bak phabani phongdokhe Manipur ki thau lokthok na ba honarak libasi ki matangda nomagi oiba public consultation thoram amanga si Nupilal complex ta pangthokre Protection and Preservation Committee Manipur Committee on Protection and Natural Resources in Manipur Civil Society Coalition on Human Rights in Manipur and DUN Achum PCTM NEDF amadi khaidem ki club ahum na punna sinduna pangthokiba thawramaduda lup singasigi maru oiba thaupuba kayana saruk yakhe Ukrul Senapati Sandel amadi Surachandpur dagi lakpa human rights women activists kaya su saruk yakhe Human rights activist Phunindra Konsamna Manipur dagi thau lokthokani haina Bharat Sarkar na satharagliba thabak asi lamdam asigi mahausagi khudul singbu mahanaba honabani masida miyamna kupthana yengba mathau tai haikhe Having Manipur resources Manipur program extract of one of the Manipur people, Manipur leaders of people seeking right with about Makuina, represent the way about Mordes and the way about the province the way about Suma Makagi, Suma Lose, Mase, Lady, even in that process like that, as well as international laws like that. But all our matter of development is not for the benefit of the people. It is for the benefit and for the commercial process for the benefit of this contractor, not the multinational corporation, not the money about project ni, high na Angang ama mahi hehanna ba hotnabada oza ahalla manamadi akoibagi phibam asisu yamna maru oi haina Education Minister TS Raji samna ngasi yaral patalaiba mega school gi tarani thoirak suba mapok kumon thoramda haikre
Parliamentary Secretary L. Susidro Amadi Dr. R.K. Nimai Su Saruk Yake Tongan State Amadi National ki thakta pangthokpa masana singda makok mathang taraklaba school asigi mahiroi singda manamathum yanthoke Education Minister Radhya Syam Namakhatara duna yumgi ahal laman singna yariba makai mahiroi singbu takpi tambiba tangai phade haike ai isa se afaba school lamda thamraga afaba mi moira thorani haina apene loi khanna ba mi oi which is not correct. School the teachers in the schools, they must also think and feel and act as if they are the parents of the students. Adu kana bonding azara kala kani nusinabale rakane friend maraga then only adu degi di apena pami potu pibu ngamgane ba. I really appreciate more those non-achievers so that they do better next time. Rajya Sabha ki Lok Sabha mi khalda bhot thadabadi yaraga bhot lepadi yadriba assembly segment nipal gi mia maraktagi matik saba mioi ama MP oina khanbiu haina Thoubal district MP candidate diban committee na haukiba ahing nongyai dagi kaksing amasung Thoubal district ta kaukiba pungkun mari gi banna mafam kharada mahausa gi miam gi punsida akai be pikre khongjang asi sagot pasing nang asi ayuktagi wabgai lamkhai mayai lambi gi wabgai waikhom laikai lai pangal ba hyang lam wabgai terapisa kasathol Natek Thong, Sekmaizin Thongkong na singbada lambi da may thaba amadi upaizin do na lambi thingke. Kaksing da su dukan sing thong lo na ki kaithel phambagi chang hanthake. Lambi da lanai gari khara satpan na passenger puba gari sing sat na khide. Police na pam da ba thokdok thokan tanaba akan ba saksel thorang lokhat ke. Khongjang asigi saru ama oina hiang lamkhai kasathol mapada miyam na wakat khongjang jangsin ke. May taramapal kwathagi haraw baho panimita khulgi lambida bom pokai hankiba thakdok adugi matangda kwatha village authority nang asi phawbagi manungda mari leinaba singna sengdok pira o haina thamkiba wafam lup amata na sengdoraktaba maram nang asi ahing nongyai degi national highway Imphal more lambida ban kaure haidi Kwathagi umanglai haraw panimita chathakiba landa amadi moreda nongmagi su nomduna hinglibi nupi amabu nongmaina kaptuna hatlambagi thawong Maoist Communist Party Manipur na yaningdaba phongdokre Lup asigi standing committee ki coordinator kayong han mamangangi serol amana landa adu karamba lup na sathakibano haibadu mari leinaba khuding makna sengdo o Manipur lengak nasu kanana sathakibano haibadu athuba metamda miyamda khangan gadabani amaromda moreda sinmi oiba nupi amabu nongmai paiba mioi anina kaptuna hatlamba haibasi mioi bana salhaidaba thawongne Moreda oirakliba phibam singasigi matangda lup ke standing committee mifam pangthoktuna kupna khana nainare thokdok asi suspension of operation gi makhada leiba geng khutpu amana oigane habasi singna balai thawong asina kanglup naiba mawong ama laktringai da karamna lupna sathakibano haibadu miyamda khangan gadabani Manipur lengak na sunupi hatpada senaba sing phagatuna mara leba sing sairak pigadabani lup asina athuba matamda moreda party ki unit ama hangduna miyamgi punsi amasung lanthum kannana bahonaragani hairi Hausi Pagui Marakatna break amatang lauzare. Irujo Coaching Institute, Tesampa Tutomlekai behind Bahio Hotel. Admission opens for Class 11 Science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Irujo Coaching Institute, Tesampa Tutomlekai behind Bahio Hotel. Contact number 8131025634. Delicious cookies from Nikla Bakery. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre Lift up syrup sizinnabiu adungi awaba punamak koknabagi pambaini diabetic na naraba anaba singnasu sizinnaba yaraba lift up capsule shu phangbigani lift up syrup amadi lift up capsule naragai laimba budi narjingai da saksal hobana hena fai Baba, Greg John gidi tatatis college di. Mama cuma pun kuning jam mana yo cuma ngaroi pista salah ni na. Adu cuma takta superlink footing gi offer me amun piri sidi. Bas electric drum nusin bagum na yo tisin bayar. Dudi sana gi mo yang nusin bayar. Break itungda taram noksare makhataba pauda
India lengak amasung NSN IM gi santi gi warina Manipur gi sing amasung tam gi apunba saktam da pirak payaba saitheng sing haibasida miyam gi khana naina ba mifam ama Federation Clubs of Yaripok na sinduna Yaripok laimanai multipurpose hall da pangthokre thoram aduda UCM gi General Secretary YK Dhiren MSU gi President Manjit Sarangthem Human Rights Initiative Manipur gi President Y Ratan UPF gi Vice President W Second Federation Clubs gi Advisor Ibotombi Khuman Chasu saruk yakhe Lamphel da laiba Ayush Hospital gi manakta phata haudi kaya hajanpham oirakpadagi Ayush Hospital gi doctor amadi staff kaya anaba yaure mafam asida haukiba March thadagi phata haudi kaya haidokpham oirakpadagi mafam asigi akoibada laina kaya sandorakpa yabagi phibamda leire phata haudi asina akoibagi nungsechu senghandre hospital da layengba lakpa anaba kaya manam namthiba asina maram oiduna mafam asi thadoktuna satnare Atubada phata haudi singa sikupsin biduna makhatana anaba kaya sandora kadabadagi ngakthopina ba pungning chingsilakle nong churakpa matam adai seisa ising thumba mafamni ko sini mayam loi khangbaneba aduna sidagi chaithorak toriba ising gi phata haudi chendar psina khoi loina naba khotpa adagi chumtharak pasina skin disease hujik doctor ani hujik naraga lei ado khara thungna adagi nuksi sitpa matam sidai sum manam di khoi leiba ngamdre School Janmastani Miyam na lambi oina susatna riba turel torban gi sarukara IFCD department na semjil lubada amukke hena pibam soksen kre turel torban asi sing jarokpa matamda khudong thiningai oigani haina singnaba leibadagi numit nini humni gi mamangdagi sembagi thabak JCB amadi tata dipper sizinaduna lebak thonbagi thabak chatharubada khanghaudana phut chama yankhairom namthakhibani masina maram oiduna turel mapalda leiba mioi kharagi yum khudong thiningai oire ngasi mafam aduda local MLA TS Satyabrata amadi IFCD department ke additional chief engineer Khatrimayum Pritam yauna engineer sing laktuna kupna yangsin ke additional chief engineer Khatrimayum Pritam na phibam soksilaba mafam khara asigi lainung da phumba water supply gi pipe leak oiduna lainung gi leba hom launa lairambaga mapasana na torban semjinaba gari sing sanglubada mafam adu namthakibani athubagi oina manak nakpa yum sing makhatana soktana ba thabak lokhalagani haikhe Lamsang Nagar Panchayat ki councillor ahum BJP de yaukre makhoibu Manipur Pradesh ki president ke SS Babanandana nitai pachu thekta leiba party ki office ta taramna okre thoramaduda Lamsang Kendra ki MLA S Rajan MLA Samuel Jendai parliamentary secretary S Subhasandra vice president M Hemanta Susaruk yakhe MLA S Rajan na Lamsangi miyam na BJP da thamlakpa thajaba adu councillor singna party da sanglakpa asina he na mayek senghalle makhata na councillor khara su sanglaka da belairi haike State President Babanandana party asida sanglakpa khudingmak taramna okna ba matam pumna maktalai government asida miyam na thamliba thajaba manghandana miyam gi thabak tawnana ba government asina hotnari miyam gi thabak hena pangthokna ba mapung phana lamjing minasi haike Manipur Legal Services Authority ki miyang makhada District Legal Services Authority amasung Sideline Bisnupur ani na sinduna angang sing thabak suhanbagi mayokta namit humni chathagadaba street corner campaign ama Bisnupur Court Complex tagi hawdokre thoramadu da CJM Bisnupur Beni Ngangom Sideline Bisnupur ki Director S Pisak Sideline Foundation is Region ki Program Coordinator Sabya Sasi amasung Bisnupur Police ki OC Risikesu saruk yakhe May kunipan na pangthokadawriba kunipan suba mahiroi singe hak kanba numiti mangoy nana numit taruk ni sathagada ba residential camp ama ningthokong higher secondary school da hokre MSU Bisnupur District Committee na sindu na pangthokiba tharom aduda MSU Mayaylo sangi secretary E Chalamba kadagi President RK Laima apunba nupilo Bisnupur District ki President L Pramo MSU District Committee ki President W Somorjesu saruk yakhe Manipur Library Association Malagi Kuntra Suba Mapok Kumon Thoram Manipur Press Club da pangthokre thoramadida Art and Culture Minister L Jayant Kumar Consumer Affairs Minister Karam Syam Association asigi President K Chawpasu saruk yakhe Social Responsibilities of Library in National Development haibasida lairik amasu phongkhe Association asigi chawba thodang lauriba mioi marisu ikai khumnaba utke Minister L. Jayant Kumar na hawlak riba nahasingda library gi ithil sanghanduna tungi lambida ehenbalok singpina na bahot na batangai fade haike
Thanga iting mamang lekay dagi khoirakpam Budhinandada chahi asigi taranithoi suba Laisram Gauramani Memorial Award for the Visually Handicapped pinana balauk thokre Manipur da visually impaired oirba singi sana khotnabagi lamda chakhotnaba lauriba thaudangbo sakhangbo aina mana asi pinana ba khangat kibane mana asi lebakna sakhanglaba Padma Shri Award Laisram nabagi sorna katpane mathang thagi tang kuntarukta takel da pangthoka da bathoram amada mana asi khusinagani haire Kripa Society na inkhalak liba naha sing maru oina mahairoi singi marakta drug lana sijinnabadagi ngakthoknaba educational program ama Santilata Memorial English School Pauna Rota Hudokre Thoramaduda Manipur State S Control Society gi Joint Director Abhiram Mongjam Desam gi Vice President Ahibam Ananda Kripa Society gi President Hizam Dinesh Samasung School asigi Vice Principal su saruk yakhe Mayay kabatsinjak amasung masidagi thorakpa amang ata haiba hiramda Mongjam Abhiram amasung Hizam Dinesh na resource person oina wangangkhe Kripa Society na school gi authority amasung mahairoi singa kosamna dun educational program asi ate school singdasu leptana pangthokani haire BJP ga satminariba Rashtriya Lok Samata Party ki Manipur State Unit hangdokre loinana core committee gi mioi tarahum doi khankhre party asigi national president oiriba HRD Minister Upendra Khos Wahaga Ningombam Rajuga Unaduna Wari Sanaraba Matung State Unit ama hangnanaba ayaba pirakpadege ngasi hangdokhibane Minister Masamak Manipur da laktuna party asigi lusingbo oigadaba singasi laktokpaga loinana office amasu sangagani haibege thajaba pirakle haire Kumbi Local Council CPI Gini Pumari Suba Conference Kumbi Bazar Mandap Pangthokre Mifamaduda CPI State Secretary Dr. M. Nara Secretariat Member Athopam Lala Executive Member K. Bimol Kholau Thakagi Editor K. S. Surchandra Veteran Leader S. Medon Susaruk Yake Mifamaduna Kumbi Local Council Gi Nauna Thaupunana Ba Member Kuntra Mangana Saba Local Council Ama Same Kre Kumbi Kendragi Mathau Taudraba Water Supply Scheme Sing Mathau Tawanduna Miamda Phabat Thaknaba Ising Panghalu Sagang Napet Lambi Kumbi Ithai Kumbi Saiton Mayai Lambi Amade Kumbi Municipality ki Lambi Sing Nongju Thalak Dringeda Sembaloi Silo Haina Warep Lokre Hauzik Marak Thatna Break Amatanga Lauzari Bhai Gurudas Group of Institutions Sangrur Punjab na students khudimma ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafamni education piba khatang natna hayengi yumbiro puthokpa institute ni Beneath 100 meters from the earth's surface, naturally filtered through sailing stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Amukana taram noksari makhataba pauda Wangoi Kendragi polling station Kuntramapangi Miamna Pangpam Thokpa National Food Security ki Seng Asi Pawba Phangdre Haire Manipur Press Club ta Pangthokpa Pawgi Mifam Amada polling station asigi nupi singna Seng Yenbagi Matang Asida Khudong Zadaba Thoktuna Lairabade Thoganingdaba Thaudok kaya thorakpa yai Maramasina Marilenaba authority na Miyangi Pangpam Thokpa Seng Phanghanbiyo Haire Bible mina sigi Seng Bibiyu Adai haugiba tha kuding mata phangiba Seng aje sabjana phanghanbiyo sine khoi haijani Nauria Pakhang Pagi MLAS Subhasandrana National Food Security Act ki makhada piri beseng asi ahanbo ina April tha khaktagini makhata na seng chingthokpa leitri haina Nauria Pakhang Lakpa BJP mandal na phongdokle Kendra asigi seng phangi phangde haibagi matangda haubam marak lorembam lekai da leiba tamphaton lairembi community hall da khana nainaba mifam amasu pangthokre mandal gi secretary M Ranjit na Kendra asigi hanage MLA gi nominee na phongdokhiba wafam sing aran bane Kendra asida card paiba mioi Mari Samari Nipan Lerami Hauzik Anauba Lising Ahumga Tara Hapsinduna Seng Pangana Bahonari Mamangi Seng Matau Karamna Kadai Dalai Kibano Habedusu Kanna Tigatli Haiki Must have Haugi Ta trying to get Singina Ta Mari and Tukraka Lemhuru was singing Adu Akogi Goda on the Lady Bra Kanana Sing Tukraki Karitorke Habadu on Evan Emelegi Takta Kuyam Kumna Tigalaba Matunda Brazadi Honabagi Torangadu a question show the Satarakani
Nambol area Maira Paibi Apun Balupna Sindunam Ayaka Basinjak Sizinaba Amasung Yolibasingi Mayokta Miyamgi campaign Kakyai Makha Bamon Mandapta Pangthokre Mifamaduda Lup Asigi President M Santi Ward Member L Budamani Kakyai Maira Paibi Secretary Y Modubala Susaruk Yake Thoramaduda at Samu Amasung Victoria na resource person oina wangangke Nambol area de leriba khulsingda koina satuna tongi yumbi oirakadaba naha singbo mayai ka basinjak tagi kalhaunaba campaign asi zathabani haina El Saubana phongdokhi Nambol Sabalakai Ward number 10 da National Food Security ki seng sudana yen khibelaite haina imoino self help group Nambol Sabalakai ki advisor El Sumilana phongdokle ngasi Sabalakai da leba self help group asida pangthokpa pawgi mifum amada Sumilana media da seng lana yen ba amasung thama sing sudana yele haina Women Socio Economic Development Organization kauba amana phongdorakli ba si aran bayum pham yaudabani aseng ba asumba adu khangninglabadi punna marili naba department ta hangmina si haiki aduga seng lape thama gi seng ase kadai da legi bano pramai to bano haibatu mari leina ba authority singna haiba ona sala duga makoi ga unabi ga wari singwa wari si Amaramda food security ki seng tha mari yen pham thokpada tha amakhaki yen thorakpadagi uripok SC gi manungsanba nagamapal lamabam lekai gi miyamna seng lawdaba haina warep nakhre Children Welfare Association Nagamapal gi Secretary Dhananjoy Sharma kauba miyoi amana wadhauri ba seng sing mari lena basingna athuba matamda sengdorakadabani hairi haibadu akoina khangjaba pamgi wani haibadi thasi ama ani ahum thamari gap leba habsi imung amadadi yamna akogi yam chauna akogi sumba problem yamna leba thabamni maram maduna gujuji akoina club chide akoina gujuji akoina chaiba complaint chu akoi cheng phangde adagi kerosene phangde ata moida su phangde na sumba si haibadi akoina sumba branch ka press si pangok chabani Lilong Kendra da National Food Security Eki Makhada Thataru ki seng phangdre haina Kendra asida leba Lipul Harbor Organization asiga satminari besingna hairiba wafam asi Kendra ge MLA ga karigumba hiram amata da mari lena de haina MLA Abdul Nasir nangasi mahaki quarter da pawmisinga unabada phongdokre kanana daitemo haibadu masu khangaga ngang fei aduna MLA amadi ja thukna ba tori ba thabak singsigi mayokta defamation charge sama thubu matamda Tony have a say media Tonga Sumina Tamjani. Senior Advocate and Kumar Zipu Manipuri Advocate General Oina Hapkre State Cabinet na recommend Taukibagi Matung Inangasi Law Secretary na Advocate General Oina Hapage Order Amathokre Bihar ki baga tidagi hausi na chingmai rongmai khulda laiba asogiri kauba sahi kontare lom surabanu pa ama ngarang ayuk pung mapalom taba matamda yumdagi thokibedagi hanjilaktre mahak phut manga inchi mari wangi kusu ngawi mamai sangi mahakna thokiba matamda higok masugi jen chama set ki waw thangnaba masugi phurit amalit ki kanagomana mahak puthengna birabadi mobile number 9931426118 natraga manak nakpa police station da sinabiyu hairi Sarangpat mamang lekai degi sagol sem sandhya kaubi sahi tara mapalom surabi nupi ama tha sigi konithoi gi ayukung mapalom taba matam degi yumdagi thokibadagi hanjilaktre mahak phut manga inchi ani wangi kusu ngawi masam sangi mahakna thokiba matamda higok machugi jinsama setki hangama pal machugi hap jogging amalit ki kanagumana mahak puthengna birabadi apokpa s ngocha natraga manak nakpa police station da sinabiyu hairi Dr. Suresh Sam Manau Tonbu Manipur Pradesh Trinamool Congress ki nauna President Hablakpada Harau Taramba Phongdoktuna Okpagi Thauram ama Kodam Pokpi Maning Lekai da Pangthokre Thauram aduda Manau Tonna Party asige atai committee sing semlaga center leaders singi recommend lauraga Party asi chawkhatnaba honaragani Party asidagi ka khiba MLA singna Party thadoktuna chatkibadagi miyamna Party asibu lanna uribasi anoba committee singa tanaraga anoba mayon amada puraknaba honaragani haiki amaramda Party asigi lusing bi Mamata Banerjee na education amasung health sector da free oheliba asigi mawong lauraga Manipur da su sector ani asida mahaki maikaidagi institution linglaga class 1 dagi 12 fawba lemna lairik tamhanaba honaragani haiki Ana thoki bo order puna musana dre na thamaga akak naba matam amagi akak naba pandam amagi makada Manipur Trinamool Congress no gumiyol man chungna na buita mutta Mamata Banerjee ni sagala ko manglan
Kangpokpi district ki SP Fezolda transfer thana na ba government na thokiba order Kangpokpi ki tongan malup singna kan yaning da ba phongdokre government na ngarang thokiba order sigi matang da ngasi Kangpokpi Women Welfare Organization amasung Kangkhui Youth Union gi apun mami phama mapangthokre local body singna ngasi anoba SP office building gi phibam su yengsin ki ADC Sada Hills ki administrative office building gi semjin sajinbegi thabak chathariba asida mateng pangnana basu yanaki tungda pangthokpa pawgi mifam amada Kangui Youth Union gi president Tolmin Thang Misauna handakta nauna semkiba district asi matik saba DC amasung SP gi lamjing makhada chawkhat mai kaida khumang chawsilak libani tanphamasida thamoi sengba kathokpa officer ama transfer tokthokibana chawkhatpagi haurakpagi tangkakta lairiba sida panba oiragani Kangpokpi gi miyamna kanagumba officer ama bo Kangpokpi da tharakpada yaningdaba lanai oina nungainadaba karisu leite tawbatabu chawkhat tharangi luraba tanpham asida hongdok hongjin tawba asidi yaningde maram aduna hojik lairiba SP asi makhatana Kangpokpi gi miyamgi yenglaga laihanbana government asigi achumba khongthang oigani SP transfer tawbagi phireb asi handokadabani hairi Kangpokpi context da Kangpokpi gi district gi mina khoina pamjadaba pindaba lei karigira haraga luchingbada DC ga SP na local civil ga chawkhatnaba Kangpokpi gi sinnabasida khoina SP gi stay order si pamjai public na karigira haraga khoina yamna Nauriba district sida ekoina wakhan yamna share townaba SP ni adugi ekoina stay order si thambinaba government da ekoina appeal tawza hojik sanabagi paw amuk pizari ngasigi sanabagi pauda I League ki qualify oiraba Neroka football club ki sanaroi amasung official singasi Impal airport tamiyamna harau tayamna okre Neroka football club na anisuba division league ta team khudingmak tagi point handuna ahanbo oina Manipur gi football club amana I League ki qualify oibangam kibane football club asigi coach gitrai khana I League ki damak qualify oirapasi lamdam asigi damak chawthok chaningai ni football bunung sibiba amasung Manipur miyamna saugatpi bedegi mai pakpangambani I League ta sumai pakpangamnana ba miyamna saugatpirakani haina thajai phongdokhi India ki standard ki mutungina object I League hoina choidana thamani leraga so akoi kawa horani apse aina hajaningi aduga mayambu thank you so much akoi aina nuai se akoi Manipur ki namne akoi ne rokana akoi player mayamna nuai se akoi Manipur ki namne saru yauri habse aina hajaningi All Manipur Football Association sinduna tara tarek lak suba junior girls inter district football tournament mathang thagi tare tagi pangthok lagani saruk yagada ba team singna jun mari phawbagi manungda date of birth certificate kaloinana players singi ming pisilakna ba khangalakle hauzik makhata ba sanabagi paw boyaning thaujam tagi amuk phangbigani Unit mangagi nupa amadi nupi shooter samaga marfu humdoina saruk yaduna tha sigi tang kunma thoitigi khumalampak shooting range da Manipur Rifle Association sinduna chathariba 29 suba all Manipur shooting competition gi ngasi pangthokiba meter taragi men individual .177 pip side air rifles NR championship ta Imphal West District Rifle Association gi sanasam daurasna .3 phangtuna ahanba Blossom School Indoor Shooting Center sangangi gi Gurumayum Devjit Sharmana .3 phangtuna ani Subamadi unit asigi test hapamna .3 phangduna ahum suba position takhe meter taragi women individual .177 pip side air rifles NR championship ki pangthokibada Blossom School Indoor Shooting Center sangangi gi Laitan Them stage sina .3 phangduna ahanba unit asigi Ziotika Laisamna .3 phangduna ani Subamadi unit asigi Jennifer Laisamna .3 phangduna ahum suba position takhe meter taragi junior men individual .177 pip side air rifles NR championship ta Imphal West District Rifle Association gi sanasam daurasna .3 phangduna ahanba Blossom School Indoor Shooting Center sangangai gi Gurumayum Devjit Sharmana .3 phangduna ani subamadi unit asigi test hapamna .3 phangduna ahum suba position takre
category sigi meter taragi junior women individual gi pangthokibada Blossom School Indoor Shooting Center sangangai gi Laitan Them Stage sina point sahum phumanga phangduna ani suba unit asigi Puspa Lai Hau Thabamna point sahum yankanipal phangduna ani suba amadi unit asigi Jennifer Laisramna point sahum yankanithoi phangduna ahum suba position takhe meter taragi junior men individual air pistol NR championship ta Manipur Rifle Association gi Pritam Jit Maibhamna point sahum humputra mathoi phangduna ahanba Jupiter Shooting Range Imphal Public School Kanchipur gi Jupiter Asemna point sahum humpu phangduna ani suba amadi Blossom School Indoor Shooting Center sangangai gi Pamaibana point sahum tarahumdoi phangduna ahum suba position takhe meter taragi men novice individual point 177 pip side air rifles ki pangthokibada Imphal West District Rifle Association gi Zeli Dit Khetri mayumna point sahum yankai phangduna ahanba Blossom School Indoor Shooting Center sangangai gi Smith Asomna point sahum nipunithoi phangduna ni suba madi unit asigi oinam Jenisna point sahum kunthranithoi phangduna ahum suba position takhe meter taragi women novice individual point 177 pip side air rifle First ki pangthokibada Blossom School Indoor Shooting Center sangangai gi KS Irikana point sahum yankai mathoi phangduna ahanba unit asigi Parbha Wahengbamna point sahum nifumapal phangduna ani suba madi unit asigi Henthoi Nongmai Themna point sahum kuntramari phangduna ahum suba position takhe meter taragi sub junior men individual gi point 177 pip side air rifles NR championship ki pangthokibada Blossom School Indoor Shooting Center sangangai gi Gurumayum Devjit Sharmana point sahum humpu phangduna ahanba Imphal District Rifle Association gi Aribam Parvin Sharmana point sahum yankai phangduna ani suba madi Blossom School Indoor Shooting Center sangangai gi Oinam Levisna point sahum nifutaret phangduna ahum suba position takhe meter taragi junior women individual point 177 pip side air rifles ISSF championship ki pangthokibada Imphal West District Rifle Association gi RK Mamta Devina point sahum marphumanga phangduna ahanba madi unit asigi Wahengbam Juliana point sahum marphumdoi phangduna ani suba position takhe meter taragi pistol junior men ISSF championship individual gi pangthokibada Imphal East District Rifle Association gi Khagemba Lokrakpamna point sanga yankai mapal phangduna ahanba Imphal West District Rifle Association gi Ajay Huidromna point sanga yankai manga phangduna ani suba amadi Imphal West District Rifle Association gi Victor Nauremna point sanga nifunipal phangduna ahum suba position takhe category sigi meter taragi pistol youth men ISSF championship individual gi pangthokibada Imphal West District Rifle Association gi Jackson Longjamna point sanga nifumapal phangduna ahanba amadi Imphal East District Rifle Association gi Amaksam Gautam Maiteina point sanga nifumanga phangduna ani suba position takhe CSYUC Salona STT Team S Sektabu Maitibu Biduna Taranithoi Super Telo Society Trophy gi final sankre final da FC Telo Team A ga sanaragani Telo Joint Cooperative Farming Society Limited Trophy amadi Lamlai Kendra Village Wise Men's Open 7-a-side Football Tournament Committee na sinduna mamang thagi tang kuntratagi Eastern United Sporting Club Telo Playground da team kunna group mari thokna khaidutuna sathariba taranithoi suba Telo Trophy gi ngasi sanakiba ani suba semi final match da CSYUC Salona STT Team S Sektabu goal ani amada maithibu biduna final sankhibani CSYUC Salogi mai pakpugi goal ani du maingau amadi manisana match ki nifumanga suba madi yankai mari suba minita sanki match asida maiti khiba STT Team S Sekta gi amata ngarba goal adu Bigyanandana match ki kontra taruk suba minita sankibani match asida CSYUC Salogi Sanjit Manisana amadi STT Team S Sekta gi sanaroi Basantada match conduct okiba referee na unsporting behavior gi damak yellow card utki sathariba tournament asigi aroiba match thasi gi tang kunipal da FC Telo Team A amadi CSYUC Saloga sanaragani All Moirang Football Association Amopa Moirang na sinduna thasigi tang taramari digi team nipal na group ani thongna khaidoktuna Moirang Multipurpose Higher Secondary School ground Moirang da sathariba sahi sigi tara suba Loktak Trophy gi ngasi sanakiba ahanba match ta GDC Thinungaina TYDA Tobulbu goal mari amada maithibu piduna semi final sankhibani GDC Thinungai gi maipapugi goal singadu baipuina match ki mapal suba nipuni thoi suba amadi yankhini pal suba minita goal ahum sanki atopa goal aduna boyaina match ki kunmanga suba minita sankhibani match asida maithikiba TYDA Tobul gi amata ngarba goal adu kisanna match ki yankhai mathoi suba minita sankhi match asida GDC Thinungai gi sanaroi Herojita match conduct okiba referee na unsporting behavior gi damak yellow card utki
Trophy asigi anisuba match ki sanakibada MTFC ningthaukhongna KPFC Posangbambu goal ani sinoda maitibu piduna semi final sangkhre match asida mai pakiba MTFC ningthaukhongi goal ani du L Itomba amadi Nauksana match ki kuntrahomdai suba amadi kuntra taruk suba minute sankhi match asida su KPFC Posangbamgi sanaroi Dhana Sursan amadi MTFC ningthaukhongi Angkhul Marin amadi Rocky da match conduct tokiba referee na unsporting behavior gidamang yellow card utki Saturday trophy asigi ahanba semi final match da yada kangsoibi mapal amadi Amopha Moiranga sanagani anisuba semi final match da MTFC ningthaukhong amadi GTC Thinungaiga sanagani Thagasari boyai hausik makhatana ngasi nongmagi oikhiba ing asagi paw muk phangbigani Ngasigi oikhiba ing asagi pawda ICAR lamphel patki traba pawgi matungina ngasigi khwaidigi sakhiba Celsius degree 18 ani khwaidigi ingba Celsius degree 18 Nungshita yawa ising manil gisang ayukta sa dahong putra mapal nungtinda sa dahong punitoy oiki Ngasigi nong suki pagisang mari dasmik 1 mm ni Arubada maru iba paw omok ILP bill gi mayokta khongjang jangsin badalai khitraba Churachandpur gi miyo Nepal gi ngasi aroiba mathau mangam pangthokre State asigi aruba issue sing loisin khibana Manipur chawkhat lampida pukhatba ngamlagani haina Governor Nazma Heptulana phongdokre amade Health Minister Jayanta Kumarna Thobal District Hospital gi phibam yangsinkhre Minister Lakleta bada Doctor amadi nurse singna anaba singi damakta jaksel thorang kaya lokhatliba si matam pumbagi ohenbiu haina Health Minister na phongdokre Ngasigi oina di ISTV na pizaba Manipuri paw matang asida loisinjari miyang tabiri ba pumnamakpo amuka hana kurumjari Khanganjaba Gitani Assistant Secretary Yankhom Leirak Development Club na Haukiba Megita